आकाशवाणी इम्फाल वाहेंगबम राजेश न पाव पाजरी अहनबदा मरुब पाव मुख्यमंत्री युमनाम खेमचान सभापति ओइदना पांगथोप मिफमना मणिपुर इंटीग्रेटेड फार्मिंग सिस्टम चौकटअंदुना राज्य सिगी सेलतुंगी फिबम फगनअनबगी मतंगदा खनखरे बोर्ड ऑफ सेकेंडरी एजुकेशन मणिपुर लौबा कुमसी सही मैट्रिक परीक्षा की सेंटर सिंह लौटोकले राज्य की हैंडलूम एंड टेक्सटाइल की डायरेक्टर एलांगबम जितेन हारी दिल्ली दे चथरीबा नेशनल हैंडलूम एक्सपोदा मणिपुर की स्टोर सिंह लुपा कोटी लाख हुंफू हेंबगी पोट योनबा ngamle एक्साइज विभागना लुपा लाख मरफू मरी हेंबगी यू लीटर लिसिंग कुनिथोइरोम ngasi लम्फेल पाता तुगाइदुना मांगहनखरे अमसुंग केंद्र की साइंस अमसुंग टेक्नोलॉजी मंत्री डॉक्टर जितेंद्र सिंह हारी इंग्लिश सिंह निफु तरे फावबदा विकसित भारत ओइनबा होनबदा लेबाक असिगी नागरिक खुदिमकी चावरबा दायित्व लई मणिपुर की इंटीग्रेटेड फार्मिंग सिस्टम चौकटहंदुना राज्य की सेलतुंगी फिबम फगदनबगी मतंगदा मुख्यमंत्री युमनाम खेमचाना सभापति ओइदना मिफम मंगसी पांगथोक्रे मुख्यमंत्री की सेक्रेटरी के कैबिनेट हॉल पांगथोकिबा मिफम अदुदा श्री खेमचाना चिंगी जिला सिंगदा लौ सिंगु यावना अतै मना मसिंगी पोलम सिंग थाबे हेंगननबा मरी लेनबा सिंगदा पाउताक पिकी मिफम अदुना राज्य की लौ सिंगु अमसुंग हॉर्टिकल्चर की पोतोक सिंग मपानदा थादोपा ngambagi शक्ति लेरिबा अदुगी मतंगदासु कुपना खनकी मिफम असी लौ सिंगो अमसुंग हॉर्टिकल्चर की लमदा इंटीग्रेटेड फार्मिंग प्रैक्टिस सिजनदुना राज्य की सेंथोक लंबी करमना हेंगतहनबा यागदगे हाबिदुगी मतंगदा पांगथोकपनी मुख्यमंत्री की पाउताक असिना राज्य की सेमिलोन फगनबा होनरिबा अदु सोइदनमकी मतेंग ओइरगनी मिफम मदुदा चीफ सेक्रेटरी डॉक्टर पुनीत कुमार गोयल एडिशनल चीफ सेक्रेटरी विवेक कुमार दिवांगन मुख्यमंत्री की कमिश्नर एन अशोक कुमार डायरेक्टर हॉर्टिकल्चर एंड सॉइल कंजर्वेशन के देवदत्त शर्मा अमसुंग एग्रीकल्चर की डायरेक्टर पीटर सलाम सिंह याउकी बोर्ड ऑफ सेकेंडरी एजुकेशन मणिपुर बोसेम नंगलोबा कुमसी चही की मैट्रिक परीक्षा हाइरगजु खंगनबा क्लास 10 परीक्षा की सेंटर सिंह लौटोकले कंट्रोलर ऑफ एग्जामिनेशन न थोप चेरोलमन हाई बोर्ड की वेबसाइट isslcportal.bosem.in दगी अकुपा मरोल खंगबा यागनी थासी की कुलुमदोइदगी मार्च की कुलुमदोइ फावबा पांगथोकदबा परीक्षा असिदा कनागुम महिरोइ सिंगना नतबा पांबई सिनबा थेंगनरबदी महिरोइ अदु मणिपुर प्रिवेंशन ऑफ माल प्रैक्टिसेस इन हाई स्कूल लिविंग सर्टिफिकेट एंड हायर सेकेंडरी एग्जामिनेशन एक्ट लिसिंगनी कुनमरी की मतुंगिना चपचाबा थबक लखोकनी कुमसी सही की मैट्रिक परीक्षा असिदा महिरोइ लिसिंग कुंथ्रा तरुक हेनबना पुन्ना परीक्षा सेंटर चाम यांखैनिथोइदा परीक्षा थागनी लेबाकी इरंग असिदा सेल थुंगी खुदोंग चादबना मरम ओरगा मणिपुर यूनिवर्सिटी ऑफ कल्चर हांगदोकपा ngamdana लाखिबा सनामही लाइनिंगी स्टडी सेंटर अथु मतमदा हांगदोकलगनी हाइना यूनिवर्सिटी असिगी वाइस चांसलर प्रोफेसर पाउनम गुनिंद्रोना फोंगदोक्रे वफम असि हयिंग कोंगबाल उफोंग युमफमदा लेबा लाइनिंगथोक सनामही टेंपल बोर्ड सिंदुना चथरकिबा मितै पुंग इसैगी सिंथाक सिंदंबगी ओइबा था तरुकी सर्टिफिकेट कोर्स लोइसंबगी थोरमदा फोंगदोकिबनी पनबा याय कोर्स असिदा नुपा सैसकपा तरा नुपी सैसकपी कुंथ्रा इंथोइरोमना सरुक याकी थोरमदा वांगांगमदा प्रोफेसर गुनिंद्रोना हाई कल्चर नादेबसे जाति नत्रग फुरुप नत्रग खुनाई बैकबोन ने लाइनिंग लाइसन की लाइव थबक नतना अतई अतई लमदम से नाट कल्चर चटनबी पारमचट पुरमचटे योखलीब अचौ थौदांग टेम्पल बोर्ड लौबसे पुनिंग थौगनिंगाइनी कुनमंगा सुबह मणिपुर स्टेट डेंटल कॉन्फ्रेंस अमसुंग कुंथ्रा मरी सुबह चही की मिफम ngasi लम्फेल पातलेबा इमा हॉल पांगथोकी थौरमसद लोकसभा सदस्य डॉक्टर अंगोमचा बिमोल अकोइजम सरुक याकी थौरमसद लिसिंग अनि कुनमरी कुनमंगा की मेरिटोरियस स्टूडेंट्स अवार्ड अमसुंग लिटरेरी अवार्ड सु येंथोकी तुंगदा संस्कृति ओइबा थौरमसिंग पांगथोकी स्वास्थ्य भारत मिशन की मखादा इम्फाल इसके पांगई खुलबु ख्वाइदगी लुनानबा खुल अमा ओहनबगी पांदमदा ngasi पांगई बाजार लमतु सेंगतोकपगी थौरम अमा पांगथोकरे लमतु सेंगबगी थौरम अदु मणिपुर पुलिस ट्रेनिंग कॉलेज पांगईना डिस्ट्रिक्ट एडमिनिस्ट्रेशन इम्फाल ईस्ट वाइटोन ग्राम पंचायत खुंद्रापम ग्राम पंचायत थौगई पांगई बाजार बोर्ड कमिटी वुमेन वेलफेयर एसोसिएशन पांगई पांगई क्लब अमसुंग गुरखा यूथ क्लब पांगई नेपाली पुन्न सिंदुना पांगथोकपनी थौरम अदुदा मणिपुर पुलिस ट्रेनिंग कॉलेज की ऑफिसर सिंह पर्सनल सिंह अमसुंग रिक्रूट सिंह सवोंबोंगी वीडियो अमसुंग मफम अदुगी लोकल बॉडी सिंह म्यूट सिंह सरुक याकी पाव की मरकथना ब्रेक अमा लिटिल क्लिनिक नगरम इम्फाल ना मियाम द मतम ग चुनरबा अना लाइंगी खुदोंग चाबा पिजरी
24/7 emergency amasung trauma care, advanced neurosurgery gi matengna brain amadi spine surgery, head injury amasung trauma care, sleep disc amasung spine disorder, brain tumor amadi stroke management gi khudongchaba phangbigani. Specialized surgery da hepatopancreatobiliary amasung GI onco surgery, laparoendoscopic GI onco surgery, complex GI procedure, advanced GI laparoscopy amasung endoscopy, gallbladder surgery, obstetrics and gynecology, advanced orthopedic surgery, knee and hip replacement gi khudong chabasu phangbigani. Equipment suna leraba ICU, endoscopy and bronchoscopy, operating microscope, QSA amasung C-arm imaging gi khudong chabasu Little Clinic na miyam da pijari. Hena kupama Gidamak, mobile number 7627959210 da khangba yagani. Tabiriba pausi Akashbani Imphal degini. Raijigi Handloom and Textile gi Director Elangwam Jiten Hari, Delhi da Hogjik Chathariba National Handloom Expo da Manipur gi stall singna lupa koti amal lak humpu henbagi pot yonba ngamle. Masina takpadi mapan laibak sing yauna Manipur wamagi mioi kyana lamda masigi khutcha haibagi potok sing pamnari haibagi chapchaba kudamni. Akashbani Imphal ga akhanana unaba amada Siri Jiten Hai Expo si Nai Delhi gi Janpatta January 15 di ngasi phawba chathagadabani. Expo asda punna stall Marfu hen hangduna Manipur gi khutcha haibagi potok sing utuna mapan laibak singi buyer singi pungning chingchinna ba hotnabani. Siri Jiten Hai mapan laibak singi buyer singi damakta oina Nai Delhi da nongin utsop chathari thaum chathagadaba utsop asi mamang thagi kunma thoidagi haukibani. Masigi maruiba pandamdi lamdam masigi khutcha haiba singna putholiba potok sing mapan gi kaithel da matik chana thadokpa ngamnabagi damaktani. Mafam asda lamdam masigi mauksadagi chanaraklaba polom kaya utli. Siri Jiten Hai handakta sangsata puthokki ba kendra gi budget aduda textile gi lamda singthaningai oiba yaba scheme manga laukthokki. Scheme masi Manipur gi oina su kanaba yaba phangani. Masigi manungda textile park lingba amasung Mahatma Gandhi Gramin Swaraj ki makhada khadi amadi handloom amadi handicraft ki potok sing hena putoktuna mapalamda thadoknabi khudongchaba pigedori. Manghai matamgi matungina lamdam masigi pisabi singna mahoksadagi chanalaba pisalonsagi thabak singda technology sinabagi tangai phadabazu lei lakle. Adumoinamak mahoksadagi chanalaba pisalon amadi khutcha haibagi maung matau adu kahendana thambagi tangai phadabazu lei. Mahakna hai mahoksaga manadaba mongda aikoina fisalonsa amade khutsa haiba haibigi masi activity si chahi gi oina hogiba chahi khara chita aikoina continuously data ama analyze taw yengba matamda hantak ki chahi da Manipur khakta natana atopa state sing dagi laiba applicant sing asi asuki matik yami stall sumda ki stall marfu kha hangada bada 500 nearly ko applicant phangi adu so aikoina nate Manipur state ki su yam phangi adu atopa state ayamba state kun go humdoi gumba dagi koi recommendation laki adu so weaver service center government midagi zonal office ngi recommend torokibani aduna koi awa mongki apunba hoji phawgi aina day 1 dagina ngarang bobi figure da 1.5 1.6 crore muki phaiba events da ko jon bangami aduna ngasi tharagadi hingalakani haina yasa Lamphel par Imphal da leba excise headquarter gi Malkhana da excise na phagatuna thamlakpa yu ngasi thugai duna manghan kre. Commissioner excise ki Cherolaman Hai mamang sehi October 13 dagi sehi asigi January 13 mathoi phawgi manungda phagalakiba yu sing adu ngasi thugai duna manghan kibani. Ngasi manghan kiba yu sing adu punna liter lising kunithoi chahum nipu mari romni masigi apunba sempamna lupa lak marfu mari henbagi polam singni. Polam sing adugi manungda Indian made foreign liquor, beer, wine amasung DIC na singba yauri. Manipur Liquor Prohibition Act 1940 gi section 34 gi makhada ngasi ayuk polam sing adu mang taan kibani. Kaksing jila daleba ADL English School wabagai lamkhai da ngasi Prohibition of Child Marriage Act 2003 amasung Child Right and Poxo Act 2013 gi matangda nomagi oiba miyam punna khangminabagi thorom ama pangthokre. Thoramasi District Legal Service Authority Thawbal amasung Kaksing District Bar Association ga kusamna duna sinbani. Indian National Congress ta nauna sanglakhraba mioi kya opagi thoromama none jila gi puiluluan kulda pangthokre nauna dol ase yaurakraba mioi sing adu kambirol kulgi BJP lusingba amadi karmi sing ni hari. National Program for Control of Blindness, National Health Mission Manipur amadi Sija Eye Care Foundation amasung Naga Students Union Chandel na punna sinduna lemna eye screening amasung cataract surgery camp ama Japho Bazar Chandel da leba Kanku Women's Market pangthokre. Ngasi gi camp aduda retina amadi diabetes na maram oiduna thonba mitki anaba sing layeng ki.
District Election Officer Senapati na thokpa cherol amagi matungina 49 tadubi Bidhan Sabha Kendra gi oina draft electoral roll fombagi numit tha asigi mapani claim amasung objection tha asigi mapandagi tha asigi kunmanga phawgi manungda tawba yagani electoral roll gi final publication March tang 10 da fongani. Sangaitel to Tera United Clubs Organization na Patsoi Lamkai degi Sangaitel Pawgi Lambi asi semdin riba pawba railway construction gi pochai sing putok puchin tawriba gari sing chatpada kudak tegi athingba thamle hari. Hiram asigi matang na pangtopa pawgi mifam amada loop asigi advisor hai kilometer mapan hena sangba lambi asi maruiba lambi amasu oiribani lambi asida tongan mamakal makha kayagi gari sing su cheli lambi asi major district road on ki basu kuidri atu matamda lambi asi semjin biduna chachok chasinda apan balai tana mari lenaba singna hona binaba appeal tawri Akashbani Imphal dagi paw tabiri. Kendra gi Science amasung Technology Art Sciences Mantri Dr. Jitendra Singh hari English singani niputare phawbada Biksit Bharat oinaba honabada lebak asigi nagarik khudimak saruk yabagi tangai phadaba lei masida natana miam amasung sarkar gi marakta achetpa mapang oibagi tangai phadaba su lei mantri na hai matamamada Bharat asi malem gi mateng niba lebak ama oirambadagi haujikti malem gi lebak singna yengarakba lebak ama oirakli Mangnai lamdam asigi masak matum research amasung innovation pungning thogotuna Bharatpu maromdom lepchaba ngamba lamdam ama ohenba haibasi sarkar asigi achetpa phirepni. Dr. Jitendran hai Bharat asi haujiti medical research biotechnology amasung space science ki lamda maromdom lepchaba ngamba lebak ama oirakli. Mantrin hai sarkar asina awang nongpok raja singda akhanaba mieng changduna infrastructure shiksha amasung haksel gi lamda singthaningai oina phagalakli. Numinigi Malaysia Kongsada ngasi lebak aduda thungkiba Pradhan Mantri Narendra Modi bu mafam adugi miyamna taramna oki Kuala Lumpur da pangthokpa thorop amada Bharat masa singda wa ngangaduna Siri Modi hai Bharat amasung Malaysia gi marakta mi amaga gi marakta chetpa mari leinei Indian diaspora asina lebak anibu samnahanbagi ahingba thong oiri Siri Modi hai Bharat ki IT company chama hena Malaysia da salari masina miyoi lising kaya thabak piri Siri Modi hai Bharat ki digital payment platform UPI Malaysia da athuba matamda hogdok lagani hauzik sanabagi paw Khangembam James tagi Bharat amasung Sri Lanka na yumbu oiduna ICC Men's T20 World Cup ngasi dagi hokre ngasi Sri Lanka da sanakiba match amada Pakistan na Netherlands pu wicket ahum da thoiki Kolkata gi Eden Garden da ngasi nungthil sanakiba match amada West Indies na Scotland bu run 35 da thoiki Hauzik Mumbai gi Wakre Stadium da Bharat amasung United States sanari. Chahi Trampan Makhagi Nupi Football Tournament ki ngasi sanakiba match da Kangsup Road Young Physical Sports Association na Manipur Police Sports Club pu Panjil Mapan ahum da thoikre. Atopa match amada United Pukhao Sports Association na Khumman FA bu Panjil Manga Sino da thoikre. Amofa Moirang na sinduna pangtok diba tratruk suba Loktak Trophy gi ngasi sanakiba match da Woodlow FC na RFCC Kainobu Panjil Manga Amada Thoikre. Bisnu Naha Youth Federation Yaidipok na Sinduna Anisuba Yaidipok Trophy Manipur Open Football Tournament ki ngasi sanakiba match ta CPC Ningthau Naina BYFYB Bu Panjil Ama Sinoda Thoikre Atopa match Amada Kamo FC Amasung YYL Wangkem Panjil Amata Chanandra Draw Oikre. LMLCC Langmaidong na Sinduna Chathariba Taruk Suba Village Level Open Football Tournament ki ngasi sanakiba match ta TUL Thongzau na YGC Langmaidong bu Panjil ahum amada thoikre atopa match amada WFC Waikhong na MPA Thongnau Jambu Panjil ani amada thoiki Directorate of Education S na sinduna pangthokadaba State Level School Sports Meet lising ani kuntaruk hayeng Khuman Lampak ki Main Stadium Complex ta haudoklagani Haudopagi thoram da saruk yagadaba mahiroi singna March Pachatpa amadi wasak lobagi thoram pangthokani Rajesh Thagachari James Arubeda Maruba Pau Mukhyamantri Yumnang Khemchana Sabhabati Oiduna Pangtopa Miphamna Manipur Integrated Farming System Sokor Anduna Raja Sigi Sel Tungi Pibam Paganabagi Matangda Khanakre
Board of Secondary Education Manipur Lowa Kumsi Sehi Metric Parikha ki Center Sing Lauktok Raja ki Handloom and Textile ki Director Elangmam Jitian Hari Delhi da Chathariba National Handloom Expo da Manipur ki stall sing lupa koti amal lak humpu henbagi pot yon bangamle Excise Bibang na lupa lag marfu mari henbagi yu liter lising kunithoi rom ngasi lamphel pata tukaidon mangan kre amasung Kendra ki Science amasung Technology Mantri Dr. Jitendra Singh na hari English sing ani niputare phawbada Biksit Bharat oinaba honabada lebak asigi nagarik kudimaki chawraba daitya lei Paulo Jare